ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜꯒꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯤꯀꯥꯁꯁꯤꯡ ꯅꯤꯡꯊꯧꯖꯝꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯡꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛꯇ ꯑꯃꯝꯕ ꯂꯣꯛꯀꯤ ꯈꯣꯡꯅꯥꯡ ꯑꯗꯨ ꯋꯥꯔꯤ ꯑꯗꯨꯒꯤ ꯁꯤꯖꯟ 2 ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯀꯥꯏꯍꯧꯔꯕ ꯊꯋꯥꯏ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯇꯔꯨꯛꯁꯨꯕ ꯁꯔꯨꯛ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯧꯖꯤꯛ ꯋꯥꯔꯤ ꯃꯈꯥ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯃꯩꯔꯥꯕꯅ ꯈꯥꯕ ꯅꯪꯅ ꯃꯣꯡꯐꯝ ꯑꯗꯨ ꯇꯧꯔꯛꯂꯣ ꯑꯩꯅ ꯎꯁꯥ ꯑꯁꯤ ꯌꯥꯜꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯁꯥ ꯃꯁꯥꯒꯤ ꯁꯤꯟꯐꯝ ꯑꯗꯨ ꯈꯥꯏꯗꯣꯛꯅꯗꯨꯅ ꯊꯨꯅ ꯂꯣꯏꯅꯕꯅꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯅꯔꯝꯃꯤ ꯅꯨꯃꯤꯠꯅ ꯄꯨꯡꯉꯥꯟ ꯉꯟꯅ ꯊꯣꯛꯂꯝꯕ ꯑꯗꯨꯁꯨ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡ ꯄꯨꯡ ꯃꯝꯁꯤꯟꯈ꯭ꯔꯤ ꯑꯍꯤꯡꯒꯤ ꯃꯇꯝꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯤ ꯊꯥꯅꯤꯜ ꯌꯥꯝꯅ ꯇꯝꯊꯤꯕ ꯑꯃꯒꯤ ꯁꯛꯂꯣꯟꯒ ꯂꯣꯏꯅꯗꯨꯅ ꯃꯩꯈꯨ ꯑꯣꯟꯗꯨꯅ ꯈꯣꯡꯅꯥꯡ ꯑꯗꯨ ꯇꯝꯅ ꯄꯥꯏꯔꯛꯏ ꯃꯩꯔꯥꯕꯅ ꯎꯗ꯭ꯔꯦꯍꯦ ꯁꯤꯗꯤ ꯅꯪ ꯇꯣꯔꯆ ꯑꯗꯨ ꯄꯤꯔꯛꯂꯣ ꯈꯥꯕꯅ ꯇꯣꯔꯆ ꯑꯁꯤ ꯅꯪꯉꯣꯟꯗ ꯄꯤꯔꯕꯗꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯃꯩꯔꯥꯕꯅ ꯍꯣꯏ ꯌꯥꯔꯦꯁꯦ ꯃꯥꯔꯒ ꯑꯗꯨꯝ ꯇꯧꯖꯔꯒꯦ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯅꯔꯒ ꯂꯩꯔꯤꯉꯩꯗꯅꯤ ꯃꯩꯔꯥꯕꯒꯤ ꯃꯅꯤꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ ꯃꯩꯔꯥꯕꯗꯣ ꯎꯁꯥ ꯀꯟꯅ ꯌꯥꯅꯕꯒꯤ ꯇꯧꯔꯝꯕꯗꯣ ꯃꯅꯤꯡ ꯑꯗꯣꯝꯗ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯅꯤ ꯃꯥꯒꯤ ꯍꯦꯛ ꯃꯅꯤꯡꯃꯛꯇꯨꯗ ꯊꯥꯅꯤꯜ ꯑꯗꯨ ꯃꯁꯝ ꯃꯅꯥ ꯑꯗꯨ ꯊꯥꯗꯔꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯉꯣꯟꯗ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ ꯃꯩꯔꯥꯕꯗꯣ ꯎ ꯑꯗꯨꯗꯒꯤ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯇꯥꯔꯛꯂꯝꯃꯤ ꯈꯥꯕꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯅꯤ ꯃꯩꯔꯥꯕꯗꯣ ꯃꯉꯣꯟ ꯇꯝꯅ ꯄꯥꯏꯊꯔꯛꯂꯤꯕꯗꯣ ꯃꯩꯔꯥꯕꯅ ꯈꯥꯕꯕꯨ ꯅꯟꯁꯤꯜꯂꯒ ꯇꯥꯔꯤ ꯂꯩꯃꯥꯏ ꯊꯛ ꯑꯗꯨꯗ ꯑꯅꯤ ꯑꯗꯨ ꯃꯔꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯊꯥꯡ ꯑꯗꯨꯅꯗꯤ ꯃꯈꯣꯏꯗ ꯇꯥꯔꯛꯈꯤꯔꯤ ꯈꯥꯕꯅ ꯑꯌꯣ ꯍꯧꯒꯠꯂꯣꯍꯩ ꯃꯩꯔꯥꯕꯁꯨ ꯇꯞꯅ ꯍꯧꯒꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯈꯣꯡꯅꯥꯡ ꯃꯊꯛ ꯑꯗꯨꯗ ꯌꯦꯡꯉꯛꯏ ꯀꯔꯤꯁꯨ ꯂꯩꯇꯦ ꯈꯥꯕꯅ ꯉꯥꯎꯔꯣ ꯅꯪ ꯈꯥꯕꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯩꯔꯥꯕꯅ ꯇꯥꯔꯛꯄꯗ ꯁꯣꯛꯈꯤꯗꯨꯅ ꯂꯤꯛ ꯑꯗꯨ ꯐꯣꯏꯗꯠꯇꯨꯅ ꯂꯩꯃꯥꯏꯗ ꯂꯩꯍꯧꯔꯤ ꯈꯥꯕꯁꯨ ꯃꯗꯨ ꯐꯣꯏꯗꯠꯈꯤ ꯍꯥꯏꯕꯗꯨ ꯈꯪꯖꯔꯤ ꯃꯩꯔꯥꯕ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯑꯃꯨꯛ ꯀꯥꯔꯒ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯎ ꯃꯁꯥꯗꯨ ꯌꯥꯟꯕ ꯍꯧꯔꯛꯂꯝꯃꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡ ꯈꯥꯛꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃꯁꯨ ꯇꯥꯔꯤ ꯑꯅꯤ ꯑꯗꯨ ꯂꯤꯛ ꯑꯗꯨ ꯁꯤꯔꯤ ꯈꯟꯗꯅ ꯊꯋꯥ ꯀꯌꯥ ꯁꯥꯗꯕꯤꯗ ꯃꯕꯥꯅꯤꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯑꯗꯨ ꯑꯗꯨꯃꯛ ꯇꯧꯔꯒ ꯂꯩꯔꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡ ꯈꯥꯕꯗꯣ ꯃꯣꯡꯐꯝ ꯇꯧꯔꯝꯕꯗꯒꯤ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯐꯝꯂꯤꯉꯩꯗꯅꯤ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯛꯈꯤꯕ ꯈꯥꯕ ꯄꯥꯏꯔꯛꯂꯤꯕ ꯈꯨꯠ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯏ ꯇꯩꯔꯕ ꯈꯨꯠ ꯑꯃꯅ ꯃꯍꯥꯛꯀꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯄꯥꯏꯔꯝꯕꯗꯨꯗ ꯃꯁꯥꯗꯨ ꯊꯥꯒꯠꯃꯟꯗꯅ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯤ ꯈꯥꯕꯅ ꯃꯉꯛ ꯁꯝꯗ ꯂꯤꯛ ꯑꯗꯨ ꯌꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯅꯤ ꯑꯩꯒꯤ ꯂꯤꯛꯇꯤ ꯍꯥꯏꯔꯒ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯃꯩꯔꯥꯕꯁꯨ ꯍꯥꯏꯐꯦꯠ ꯃꯈꯥꯗ ꯌꯦꯡꯂꯛꯄꯗꯅꯤ ꯈꯥꯕꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯝꯂꯒ ꯂꯩꯔꯝꯂꯤꯕꯗꯣ ꯃꯩꯔꯥꯕꯁꯨ ꯈꯥꯕꯅ ꯑꯩꯒꯤ ꯂꯤꯛꯇꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯗꯨ ꯇꯥꯍꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯥꯕ ꯂꯤꯛ ꯑꯗꯨ ꯇꯥꯍꯧꯔꯦ ꯍꯥꯏꯕ ꯃꯍꯥꯛꯁꯨ ꯈꯪꯂꯛꯂꯝꯃꯤ ꯃꯩꯔꯥꯕꯗꯣ ꯃꯍꯥꯛꯀꯤ ꯂꯤꯛ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯈꯥꯕ ꯇꯝꯅ ꯃꯊꯛꯇꯒꯤ ꯆꯣꯡꯊꯔꯛꯂꯝꯃꯤ ꯑꯗꯨꯒ ꯂꯤꯛ ꯑꯗꯨ ꯈꯥꯕꯒꯤ ꯃꯁꯥꯗ ꯂꯪꯁꯤꯜꯂꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯂꯤꯛ ꯑꯗꯨ ꯈꯥꯕꯒꯤ ꯃꯈꯨꯠ ꯃꯌꯥ ꯑꯗꯨꯗ ꯇꯥꯔꯝꯃꯤ ꯈꯥꯕ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯂꯤꯛ ꯑꯗꯨ ꯄꯥꯏꯈꯤꯕꯗꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯈꯤꯗ꯭ꯔꯤ ꯊꯋꯥꯏ ꯑꯁꯤꯅ ꯃꯔꯨ ꯑꯣꯏꯅ ꯍꯥꯠꯅꯤꯡꯂꯤꯕꯁꯤ ꯃꯩꯔꯥꯕ ꯁꯤꯕꯨꯅꯤ ꯈꯨꯗꯛꯇ ꯃꯩꯔꯥꯕꯗꯣ ꯑꯀꯟꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯎꯝ ꯑꯃꯅ ꯃꯁꯥꯗꯨ ꯍꯣꯡꯗꯣꯛꯈ꯭ꯔꯤ ꯃꯩꯔꯥꯕꯒ ꯈꯥꯕꯒꯗꯨ ꯈꯔ ꯂꯥꯞꯅꯈ꯭ꯔꯤ ꯊꯋꯥꯏꯗꯨ ꯅꯨꯡꯁꯤꯠꯀꯤ ꯁꯥꯐꯨ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯃꯩꯔꯥꯕꯒꯤ ꯈꯧꯔꯤ ꯑꯗꯨ ꯃꯦꯠꯂꯒ ꯀꯟꯅ ꯅꯣꯛꯏ ꯃꯇꯝ ꯑꯁꯤꯗꯅꯤ ꯈꯪꯍꯧꯗꯅ ꯃꯅꯤꯡ ꯑꯗꯣꯝꯗꯒꯤ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄ ꯊꯥꯅꯤꯜ ꯃꯩꯔꯥꯕꯒꯤ ꯃꯈꯧꯔꯤ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯇꯞꯅ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯛꯏ ꯄ꯭ꯔꯦꯝ ꯆꯦꯟꯁꯤꯜꯂꯒ ꯃꯃꯥ ꯀꯣꯟꯁꯤꯜꯂꯤ ꯄ꯭ꯔꯦꯝꯅ ꯍꯦꯛ ꯊꯥꯅꯤꯜꯒꯤ ꯃꯁꯥꯗ ꯊꯦꯡꯕꯒ ꯊꯥꯅꯤꯜ ꯃꯍꯥꯛꯀꯤ ꯃꯆꯥ ꯊꯣꯏꯍꯟꯕꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯝꯃꯤ ꯄ꯭ꯔꯦꯝ ꯃꯃꯥꯕꯨ ꯁꯦꯠꯅ ꯀꯣꯟꯁꯤꯟꯖꯩ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯂꯤꯛ ꯑꯗꯨ ꯌꯦꯡꯂꯒ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯇꯣꯃꯥꯜꯅ ꯊꯣꯏꯍꯦꯟꯕ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦꯅꯦ ꯅꯪꯅꯤꯅꯦ ꯅꯪ ꯄ꯭ꯔꯦꯝ ꯏꯉꯉꯛꯅ ꯀꯃꯥꯏꯅꯅꯣ ꯑꯣꯖꯥ ꯃꯥꯏꯕ ꯇꯣꯃꯥꯜꯅ ꯑꯗꯨꯅꯅꯤ ꯅꯪꯅ ꯆꯦꯒꯤ ꯀꯣꯔꯕꯥꯛ ꯑꯗꯨ ꯄꯥꯏꯕꯗ ꯊꯋꯥꯏ ꯑꯁꯤꯒꯤ ꯃꯇꯤꯛ ꯆꯝꯗꯨꯅ ꯃꯥꯡꯈꯤꯕ ꯄ꯭ꯔꯦꯝ ꯅꯪ ꯈꯛꯇꯅ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ ꯃꯁꯤꯒꯤ ꯊꯋꯥꯏ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯃꯥꯜꯅ ꯃꯍꯥꯛꯀꯤ ꯆꯔꯤꯛ ꯑꯗꯨ ꯄꯤꯔꯛꯏ ꯃꯁꯤꯁꯦ ꯅꯪꯒꯤ ꯅꯉꯛ ꯁꯝꯗ ꯁꯤꯒꯗꯕꯅꯤ ꯄ꯭ꯔꯦꯝ ꯃꯁꯤ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯂꯤꯛ ꯑꯗꯨ ꯂꯪꯊꯣꯛꯈꯤꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯗꯨ ꯇꯧꯔꯛꯂꯝꯃꯤ ꯈꯪꯍꯧꯗꯅ ꯊꯥꯅꯤꯜ ꯄ꯭ꯔꯦꯝꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯅꯨꯡꯁꯤꯅ ꯌꯦꯡꯉꯝꯃꯤ ꯍꯧꯖꯤꯛꯇꯤ ꯊꯥꯅꯤꯜꯒꯤ ꯑꯀꯤꯕ ꯁꯛꯇꯝ ꯑꯗꯨ ꯃꯥꯡꯈ꯭ꯔꯤ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨꯅꯤ ꯎꯔꯤꯕ ꯃꯩꯔꯥꯕ ꯏꯉꯉꯛꯅ ꯃꯄꯥꯗ ꯑꯃꯨꯛ ꯌꯦꯡ ꯊꯥꯅꯤꯜꯗ ꯑꯃꯨꯛ ꯌꯦꯡ ꯊꯥꯅꯤꯜ ꯅꯨꯡꯁꯤꯅ ꯄ꯭ꯔꯦꯝꯕꯨ ꯀꯧꯔꯛꯂꯝꯃꯤ ꯏꯃꯥꯒꯤ ꯁꯅꯥ ꯄ꯭ꯔꯦꯝ ꯀꯞꯅ ꯀꯧꯔꯛꯏ ꯏꯃꯥ ꯊꯥꯅꯤꯜ ꯃꯆꯥꯒꯤ ꯃꯔꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ ꯊꯥꯅꯤꯜꯅ ꯏꯃꯥꯒꯤ ꯃꯇꯝ ꯂꯣꯏꯔꯕ ꯃꯥꯜꯂꯤ ꯁꯅꯥ ꯑꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯦꯝꯅ ꯄꯥꯏꯔꯤꯕ ꯂꯤꯛ ꯑꯗꯨ ꯃꯁꯥꯅ ꯈꯪꯅ ꯃꯉꯛꯇ ꯁꯤꯖꯤꯟꯈ꯭ꯔꯤ ꯄ꯭ꯔꯦꯝ ꯃꯃꯥꯕꯨ ꯈꯥꯝꯅꯕ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯊꯥꯅꯤꯜ ꯇꯞꯅ ꯃꯥꯡꯈꯤꯕ ꯍꯧꯔꯛꯂꯝꯃꯤ ꯄ꯭ꯔꯦꯝꯅ ꯏꯃꯥ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯏꯃꯥ ꯂꯥꯎꯔꯒ ꯀꯟꯅ ꯀꯞꯄꯤ ꯊꯥꯅꯤꯜ ꯄ꯭ꯔꯦꯝꯗ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯇꯥꯔꯤ ꯃꯇꯥꯡ ꯑꯗꯨꯗ ꯈꯥꯕꯁꯨ ꯁꯦꯛꯂꯤ ꯇꯧꯔꯒ ꯊꯣꯔꯛꯂꯝꯃꯤ ꯄ꯭ꯔꯦꯝꯅ ꯏꯃꯥ ꯅꯪ ꯅꯆꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯣ
Daniel mapung phana ukiri. Matam khara hogsinkhri marup singa de suhan gumna pulam maira bana ai sale horen kam sengdo amo ai san puraga lakani asi hare gariya do thorga thuna sakhirami khabana oi ngai ko haibani ne Krishnadas na haima khami sita de me mayamadu Krishnadas yengai Krishnadas na kaidawrage aina noida nanauna nupa ma pirage nangi oina ba asi hare ga nanawa do kanna senkri Krishnadas do nangda halagi ngai ko kana dana khirami